ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯆꯧꯕ ꯁꯟꯖꯥꯕꯨꯡ ꯑꯃꯗ ꯁꯟ ꯃꯌꯥꯝ ꯑꯃ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯟꯁꯤꯡ ꯑꯁꯤ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯁꯟꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯁꯟꯁꯤꯡꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯆꯥꯎꯈ꯭ꯔꯕ ꯁꯟꯖꯥꯕꯨꯡ ꯑꯁꯤꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯁꯟꯁꯤꯡ ꯑꯁꯤꯅ ꯂꯩꯔꯝꯃꯤ, ꯑꯍꯤꯡꯗꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯁꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯋꯥꯡ ꯆꯥꯎꯕ, ꯃꯕꯨꯛ ꯊꯣꯟꯕ, ꯃꯆꯤ ꯀꯣꯟꯕ, ꯃꯔꯨꯝ ꯋꯥꯡꯕ, ꯑꯃꯨꯕ ꯃꯆꯨꯒꯤ ꯁꯟ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ꯫ ꯑꯃꯨꯕ ꯑꯆꯧꯕ ꯁꯟꯁꯤꯡ ꯑꯁꯤꯅ ꯁꯟꯖꯥꯕꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯤ ꯑꯅꯤ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯇꯥꯟꯈꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯟꯁꯤꯡ ꯑꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯈꯔ ꯑꯃꯅ ꯆꯤꯡꯂꯣꯝꯗ ꯆꯦꯟꯈꯠꯈꯤꯕꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯌꯨꯝꯂꯛꯇ ꯆꯦꯟꯁꯤꯟꯈꯤꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯁꯟ ꯁꯪꯒꯨ ꯑꯃꯅ ꯌꯨꯝꯂꯛꯇ ꯄꯨꯂꯞꯅ ꯂꯥꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯁꯟ ꯃꯌꯥꯝ ꯑꯃꯅ ꯌꯨꯝꯂꯛꯂꯣꯝꯗ ꯂꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯁꯟꯖꯥꯕꯨꯡꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯗꯕꯅꯤꯗ"꯫ ꯅꯨꯄꯥ ꯅꯍꯥ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯝꯃꯤ, "ꯃꯥꯃꯥ, ꯁꯟꯖꯥꯕꯨꯡꯗ ꯂꯩꯕ ꯁꯟ ꯃꯌꯥꯝꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯆꯧꯕ ꯑꯅꯣꯏꯕ ꯑꯃꯨꯕ ꯁꯟ ꯑꯃꯅꯅꯦ ꯀꯣꯏꯇꯥꯟ ꯇꯥꯟꯕꯗ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯟꯁꯤꯡꯗꯣ ꯀꯥꯏꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯉꯥꯎꯕ ꯁꯟꯗꯣ ꯐꯥꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏꯌꯦ"꯫ "ꯀꯗꯥꯏꯗꯒꯤ ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕ ꯁꯟꯅꯣꯅꯦ? ꯀꯌꯥꯗ ꯃꯆꯤꯡ ꯊꯤꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯃꯍꯥꯛꯁꯨ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯆꯈꯤꯁꯅꯤ꯫ ꯑꯗꯨꯗ ꯃꯥꯃꯥ, ꯁꯟ ꯑꯗꯨꯅ ꯌꯨꯝꯂꯛꯇ ꯆꯪꯗꯨꯅ ꯅꯩꯈꯥꯏꯕ ꯍꯧꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯍꯦꯔꯥ ꯏꯕꯣ, ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯕ ꯃꯇꯤꯛꯂꯣ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ"꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯑꯉꯥꯎꯕ ꯑꯆꯧꯕ ꯑꯃꯨꯕ ꯁꯟ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯛꯄ ꯃꯇꯝꯗ ꯈꯨꯜ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯌꯨꯝꯂꯛꯇ ꯆꯥꯛꯊꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯕ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯁꯪꯒꯣꯜ ꯂꯨꯀꯣꯜꯁꯤꯡꯗꯁꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯁꯟꯖꯥꯕꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯆꯥꯊꯣꯛꯄꯤꯔꯝꯂꯦ, ꯑꯗꯨꯒ ꯁꯪꯒꯣꯜ ꯁꯪꯁꯨ ꯂꯣꯏꯅ ꯊꯨꯗꯦꯛꯄꯤꯔꯦ꯫ ꯑꯉꯥꯎꯕ ꯁꯟ ꯑꯗꯨꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯈꯣꯏ ꯃꯄꯥ, ꯑꯉꯥꯎꯕ ꯁꯟ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯐꯥꯕꯤꯌꯣ ꯍꯥꯏꯔꯤꯕꯁꯤꯅꯤ"꯫ ꯑꯉꯥꯎꯕ ꯁꯟ ꯑꯁꯤꯅ ꯈꯨꯜ ꯑꯁꯤꯗ ꯑꯁꯨꯝꯅ ꯅꯩꯈꯥꯏꯔꯛꯄ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯉꯥꯎꯕ ꯁꯟ ꯑꯗꯨꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯈꯛꯅꯤ ꯄꯥꯛ ꯆꯥꯎꯔꯕ ꯁꯟꯖꯥꯕꯨꯡ ꯑꯗꯨꯗ ꯑꯉꯥꯎꯕ ꯁꯟ ꯃꯍꯥꯛ ꯃꯊꯟꯇ ꯀꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯈꯨꯟꯖꯥ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯕꯨ ꯐꯥꯅꯅꯕ ꯊꯧꯔꯥꯡꯈ꯭ꯔꯦ꯫ ꯑꯩꯕꯨ ꯐꯥꯈ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯆꯩꯕꯨꯜ ꯆꯥꯔꯅꯤ꯫ ꯑꯩ ꯑꯃꯨꯛ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ, ꯑꯩꯒꯤ ꯏꯀꯣꯟꯗ ꯆꯠꯈ꯭ꯔꯒꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯨꯔꯒꯦ"꯫ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯀꯨꯜꯂꯤꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯈꯔ ꯆꯪꯁꯤꯜꯂꯒ ꯇꯥꯏꯕꯪ ꯃꯤꯅ ꯄꯥꯛ ꯍꯦꯛꯇ ꯆꯪꯅꯗꯕ ꯃꯐꯝ ꯑꯃꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯀꯣꯜ ꯑꯣꯏꯔꯝꯃꯤ꯫ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯅꯥꯄꯤ ꯍꯧꯕ ꯂꯝꯄꯥꯛꯀꯨꯝꯕ ꯃꯐꯝ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯌꯥꯏꯗꯅ ꯑꯆꯧꯕ ꯑꯄꯥꯛꯄ ꯅꯨꯡꯄꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯃꯔꯤꯗꯅ ꯑꯋꯥꯡꯕ ꯎꯅꯥ ꯍꯧꯔꯝꯃꯤ꯫ ꯁꯟ ꯑꯗꯨ ꯑꯆꯧꯕ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡ ꯑꯗꯨꯗ ꯃꯃꯤꯠ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯒ ꯃꯈꯨ ꯀꯨꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯎꯕ ꯁꯟ ꯑꯁꯤꯅ ꯉꯁꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯀꯨꯟꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯑꯃꯨꯕ ꯁꯟ ꯑꯁꯤꯅ ꯄꯣꯛꯂꯕ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯁꯟꯕꯤꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯔꯅ ꯃꯆꯤꯟꯖꯥꯛꯀꯤꯗꯃꯛ ꯍꯥꯠꯇꯣꯛꯄꯤꯈꯤꯔꯝꯃꯤ꯫ ꯁꯪꯒꯣꯜ ꯑꯗꯨꯗ ꯁꯟ ꯃꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯊꯧꯔꯤ ꯑꯃꯃꯝꯗ ꯄꯨꯟꯗꯨꯅ ꯂꯩꯔꯤ꯫ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤ ꯂꯥꯛꯇꯨꯅ ꯌꯨꯝꯕꯨ ꯑꯗꯨꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ, "ꯏꯅꯥꯎ ꯑꯅꯤ, ꯁꯟ ꯑꯁꯦ ꯑꯩꯅ ꯌꯣꯟꯅꯤꯡꯗꯨꯅ ꯌꯣꯟꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛ ꯂꯥꯌꯦꯡꯅꯕ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯒꯤ ꯄꯥꯝꯕꯩ ꯍꯥꯏꯕꯕꯨ ꯂꯩꯔꯤꯕ ꯁꯟ ꯃꯄꯤ ꯃꯆꯥ ꯑꯁꯦ ꯌꯣꯟꯊꯣꯛꯄꯗ ꯃꯉꯥꯏꯔꯦ꯫ ꯅꯈꯣꯏꯅ ꯂꯧꯕꯤꯈ꯭ꯔꯣ"꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯐꯔꯦ ꯗꯥꯗꯥ, ꯑꯩꯈꯣꯏ ꯍꯦꯛꯇ ꯂꯧꯖꯈ꯭ꯔꯒꯦ꯫ ꯑꯗꯣ ꯃꯃꯜꯗꯤ ꯈꯔ ꯇꯥꯁꯤꯀꯣ꯫ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯌꯥꯝꯅ ꯂꯩꯗꯨꯅ ꯁꯟ ꯑꯁꯦ ꯂꯧꯕ ꯅꯠꯇꯦ꯫ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯁꯦꯜ ꯑꯗꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯄꯤꯔꯝꯂꯒꯦ꯫ ꯁꯟ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯍꯦꯛꯇ ꯄꯨꯖꯈ꯭ꯔꯒꯦ"꯫
ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯟꯒꯤ ꯃꯃꯜ ꯍꯥꯏꯅꯗꯨꯅ ꯁꯦꯜ ꯊꯤꯅꯔꯝꯃꯤ꯫ ꯁꯪꯒꯣꯜꯗ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯁꯟ ꯃꯆꯥ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯁꯪꯒꯣꯜꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯁꯟꯕꯤ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏ, "ꯏꯇꯥꯎ, ꯁꯟꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯦꯗ, ꯈꯨꯜ ꯄꯨꯝꯕ ꯆꯥꯕꯕꯨ ꯌꯥꯔꯒꯅꯤ"꯫ ꯋꯥꯐꯝ ꯑꯁꯤꯗ ꯁꯅꯥꯎ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯑꯩꯒꯤ ꯏꯃꯥꯕꯨ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯅꯕ ꯇꯣꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯌꯨ, ꯑꯩꯈꯣꯏ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄ ꯉꯝꯃꯣꯏ"꯫ ꯑꯍꯣꯏꯅꯗꯨꯝ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯁꯟꯕꯤ ꯑꯗꯨꯒꯤ ꯊꯧꯔꯤ ꯄꯥꯏꯗꯨꯅ ꯁꯪꯒꯣꯜ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯁꯅꯥꯎ ꯑꯗꯨꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯅꯥꯎ ꯑꯃꯨꯕꯤ ꯑꯗꯨ ꯆꯠꯅꯤꯡꯗ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯁꯟ ꯑꯅꯤ ꯑꯗꯨꯕు ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯌꯧꯔꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯆꯧꯕ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯆꯧꯕ ꯁꯟꯕꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯈꯔꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯁꯅꯥꯎ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯇꯥꯏꯕꯪ ꯃꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛꯀꯤꯗꯃꯛ ꯍꯥꯠꯇꯣꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯃꯤꯠꯂꯨꯗꯒꯤ ꯃꯄꯤ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯃꯥ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯣꯡꯕ ꯑꯁꯤꯗ ꯃꯈꯧꯔꯤꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯃꯆꯥ ꯑꯗꯨ ꯐꯠ ꯇꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯑꯩꯒꯤ ꯏꯃꯥꯕꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯃꯤꯅꯨꯡꯁꯤ ꯀꯔꯤꯁꯨ ꯂꯩꯇꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯈꯤꯒꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯥꯠꯇꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯃꯐꯝ ꯀꯩꯗꯅꯣꯃ ꯆꯦꯟꯗꯨꯅ ꯂꯩꯈ꯭ꯔꯒꯦ꯫ ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯛꯂꯕ ꯀꯥꯟꯗ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ"꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯅꯥꯎ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯕꯗ ꯃꯐꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯕ ꯅꯨꯡ ꯑꯃꯒꯤ ꯄꯥꯛꯂꯕ ꯃꯊꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯀꯣꯏ ꯃꯔꯥꯡ ꯍꯧꯗꯨꯅ ꯃꯁꯝ ꯃꯅꯥ ꯁꯥꯡꯗꯨꯅ ꯃꯃꯤꯠ ꯆꯩꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯎ ꯑꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯍꯥꯏꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯈꯣꯡꯂꯝꯃꯤ꯫ ꯁꯅꯥꯎ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯣꯡꯂꯕꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯅꯥꯎ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥꯎ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯇꯧꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯅꯥꯎ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯁꯅꯥꯎ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯅꯥꯎꯀꯣꯟꯗꯨꯅ ꯂꯩꯔꯒꯦ꯫ ꯅꯪꯁꯨ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯣ꯫ ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯂꯃꯟꯒꯤ ꯃꯩꯔꯥꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯅꯄꯥꯡꯒꯜ ꯆꯥꯎꯕ ꯐꯥꯎꯕ ꯉꯥꯏꯔꯣ"꯫ ꯁꯅꯥꯎ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯎ ꯑꯁꯤꯅꯁꯨ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯌꯧꯔꯛꯀꯗꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯁꯟ ꯑꯃꯨꯕꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯥꯟꯕꯤ, ꯁꯟ ꯑꯃꯨꯕꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯈꯤꯒꯗꯧꯔꯦ꯫ ꯑꯩꯅ ꯁꯤꯈꯤꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯝꯒꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯅꯨꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ꯫ ꯍꯌꯦꯡ ꯇꯨꯡꯗ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯃꯗ ꯃꯔꯥꯏꯕꯛ ꯐꯔꯕ ꯑꯅꯤ ꯑꯁꯦ ꯄꯨꯟꯅ ꯆꯠꯄ ꯃꯤꯑꯣꯏ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯤꯁꯛ ꯑꯗꯨꯕꯨ ꯊꯦꯡꯅꯔꯕ ꯃꯇꯝꯗ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯑꯁꯦ ꯃꯉꯣꯟꯗ ꯄꯤꯌꯨꯀꯣ"꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯈꯤꯕ ꯑꯁꯤꯗ ꯁꯟ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ, ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ "ꯐꯔꯦ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯒꯦ꯫ ꯑꯩꯅ ꯄꯥꯡꯒꯜ ꯁꯥꯔꯦ ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯝꯗ ꯇꯥꯏꯕꯪꯂꯛꯇ ꯀꯨꯝꯗꯨꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯑꯗꯣ ꯈꯨꯝꯂꯒꯦ"꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯃꯇꯝꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯊꯃꯣꯏ ꯑꯗꯨ ꯑꯍꯦꯟꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯀꯌా ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯂꯧ ꯄꯥꯟꯅꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯆꯥꯎꯔꯦꯜ ꯀꯧꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯈꯛꯁꯨ ꯃꯤꯒꯤ ꯂꯧꯁꯥꯜ ꯎꯗꯨꯅ ꯂꯧ ꯄꯥꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫
ꯂꯕꯨꯛꯇ ꯀꯨꯝꯗꯨꯅ ꯐꯧ ꯍꯨꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯝ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯂꯧ ꯑꯁꯦ ꯌꯥꯝꯅ ꯐꯖꯅ ꯍꯧꯔꯛꯂꯦ, ꯐꯧꯁꯨ ꯌꯥꯝꯅ ꯄꯥꯜꯂꯒꯅꯤ, ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯗꯤ꯫ ꯂꯧ ꯑꯁꯤꯒꯤ ꯃꯄꯨꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯒꯅꯤ, ꯃꯍꯥꯛꯀꯤ ꯂꯧꯁꯥꯜꯁꯨ ꯃꯄꯨꯡ ꯐꯥꯅ ꯄꯤꯕ ꯌꯥꯔꯒꯅꯤ꯫ ꯆꯥꯎꯔꯦꯜꯅ ꯃꯁꯤꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯤ, ꯉꯁꯤꯗꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯕꯒꯦ? ꯊꯝꯕꯥꯜꯅ ꯃꯃꯥꯏ ꯏꯃꯛꯃꯛꯁꯤꯅ ꯈꯨꯝꯂꯛꯏ, ꯃꯈꯣꯏ ꯃꯄꯥ, ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡ ꯂꯩꯇ꯭ꯔꯗꯨꯅ ꯆꯥꯛ ꯑꯃꯇ ꯊꯣꯡꯗ꯭ꯔꯦ꯫ ꯏꯍꯦ, ꯑꯗꯨ ꯅꯪ ꯉꯁꯥꯏꯅ ꯉꯜꯂꯤꯀꯥꯟꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯆꯦꯡꯅꯣ ꯑꯩꯅ ꯑꯃꯨꯛ ꯂꯧꯔꯨꯒꯗꯕꯁꯤꯕꯣ? ꯉꯁꯤꯒꯤꯗꯤ ꯆꯔꯥ ꯍꯦꯜꯂꯁꯤ꯫ ꯂꯥꯏꯔꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤ ꯉꯥꯛꯇꯅꯤ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯄꯨꯟꯅ ꯑꯋꯥꯕ ꯑꯁꯦ ꯈꯥꯡꯃꯤꯟꯅꯔꯁꯤ꯫ ꯍꯟꯗꯛꯀꯤ ꯀꯨꯝꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯧꯁꯥꯜ ꯎꯕꯗꯣ ꯐꯧ ꯌꯥꯝꯅ ꯄꯥꯜꯂꯤ꯫ ꯍꯌꯦꯡ ꯂꯧꯔꯣꯛ ꯃꯇꯝꯗ ꯐꯧ ꯃꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯆꯔꯥ ꯐꯥꯎꯕꯗꯤ ꯍꯦꯜꯂꯔꯣꯏ꯫ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯉꯥꯏꯔꯁꯤꯀꯣ꯫ ꯆꯥꯎꯔꯦꯜ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯆꯥ ꯃꯁꯨ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯃꯄꯨꯒꯤ ꯍꯥꯛꯇꯛꯇꯁꯨ ꯈꯔ ꯅꯨꯡꯉꯥꯏꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯒꯤ ꯑꯅꯥꯕ ꯑꯗꯨꯗ ꯂꯥꯌꯦꯡꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯁꯅꯥ ꯂꯨꯄꯥ ꯀꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯐꯅ ꯀꯟꯅ ꯂꯥꯌꯦꯡꯕꯗ ꯑꯅꯥꯕ ꯑꯗꯨ ꯐꯕ ꯀꯧꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯨꯝꯒꯤ ꯄꯣꯠꯆꯩꯁꯤꯡ ꯀꯥꯏꯊꯣꯛꯇꯨꯅ ꯌꯨꯝꯗ ꯂꯣꯏꯕ ꯁꯟ ꯀꯌꯥ ꯌꯣꯟꯊꯣꯛꯇꯨꯅ ꯍꯤꯡꯒꯣꯜ ꯐꯥꯎꯕ ꯃꯆꯦꯠ ꯌꯣꯟꯗꯨꯅ ꯑꯅꯥꯕ ꯑꯗꯨꯕꯨ ꯂꯥꯌꯦꯡꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯍꯥꯛꯇꯛꯇ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯂꯣꯏꯅ ꯇꯨꯝꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯑꯁꯤ ꯌꯧꯅ ꯈꯝ ꯊꯦꯡꯅ ꯋꯥꯈꯤꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯋꯥꯅ ꯍꯤꯡꯂꯨꯔꯕ ꯇꯨꯡꯗ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯌꯣꯜ ꯈꯖꯤꯛ ꯆꯣꯡꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯔꯤ꯫ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗꯅ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯊꯝꯕꯥꯜꯅ ꯂꯩꯀꯥꯏꯒꯤ ꯂꯨꯛꯃꯥꯏꯁꯤꯡꯗ ꯆꯠꯇꯨꯅ ꯆꯦꯡ ꯆꯥꯛ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯑꯃꯁꯨ ꯁꯣꯠꯂꯝꯃꯤ꯫ ꯏꯅꯦ, ꯂꯧꯔꯣꯛ ꯄꯟꯊꯥꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯧꯗꯣ ꯌꯥꯝꯅ ꯐꯩ꯫ ꯐꯧ ꯍꯦꯛ ꯂꯣꯛꯄꯒ ꯐꯧꯗꯣ ꯇꯥꯏꯊꯣꯛꯇꯨꯅ ꯏꯅꯦꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯖꯒꯦ꯫ ꯃꯇꯝ ꯈꯔ ꯑꯁꯤ ꯐꯥꯎꯕꯗꯤ ꯉꯥꯏꯕꯤꯌꯨꯀꯣ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯄꯣꯠ ꯁꯣꯠꯂꯤꯕ ꯂꯧꯔꯤꯕꯁꯦ ꯀꯌꯥꯝꯗꯤ ꯌꯥꯝꯂꯦ? ꯂꯩꯇꯦ, ꯆꯦꯡꯒ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯁꯦꯜ ꯇꯥꯟꯒꯦ ꯍꯥꯏꯗꯨꯅ ꯂꯨꯛꯃꯥꯏ ꯄꯥꯜꯂꯤꯕꯅꯤ, ꯁꯦꯜ ꯄꯨꯊꯅꯕ ꯇꯧꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯒꯅꯦ, ꯍꯥꯟꯅꯒꯤ ꯑꯇꯣꯟꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯊꯨꯅꯃꯛ ꯁꯤꯡꯗꯣꯛꯅꯕ ꯍꯥꯟꯅ ꯍꯣꯠꯅꯧꯀꯣ꯫ ꯊꯝꯕꯥꯜꯗꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯖꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯍꯜꯂꯛꯂꯝꯃꯤ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯤ, ꯑꯩ ꯂꯧꯕꯨꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯧꯗꯣ ꯂꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯧꯕꯨꯛꯇ ꯆꯠꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯃꯍꯥꯛꯀꯤ ꯂꯧꯐꯝ ꯑꯗꯨꯗ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛꯇ ꯍꯧꯔꯤꯕ ꯐꯧ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯩꯈꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯧꯕꯨꯛꯀꯤ ꯅꯥꯀꯜ ꯑꯃꯗꯤ ꯁꯔꯥꯁꯟꯅ ꯅꯩꯈꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯨꯅ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯅꯨꯄꯤ, ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯑꯣꯟꯊꯣꯛꯄꯒꯤ ꯃꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦ꯫ ꯁꯟ ꯃꯌꯥꯝ ꯑꯃ ꯆꯪꯂꯒ ꯂꯣꯏꯅ ꯅꯩꯈꯥꯏꯔꯝꯂꯦ꯫ ꯑꯄꯥꯟꯕ ꯐꯧ ꯃꯈꯩꯁꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯂꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯊꯝꯕꯥꯜꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯈꯣꯏꯒꯤ ꯂꯧ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯂꯣꯏꯅꯃꯛ ꯂꯩꯈꯥꯏꯔꯝꯕꯇ ꯅꯠꯇꯅ ꯑꯋꯥꯡ ꯊꯪꯕ ꯅꯥꯀꯜ ꯑꯗꯨꯃꯛꯇꯗꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯈꯔ ꯑꯗꯣ ꯍꯌꯦꯡꯃꯛ ꯈꯥꯎꯗꯣꯛꯅꯕ ꯇꯧꯔꯒꯦ ꯑꯩ, ꯅꯠꯇ꯭ꯔꯕꯗꯤ ꯁꯥ ꯁꯟꯒꯤ ꯃꯆꯤꯟꯖꯥꯛ ꯑꯗꯨꯃꯛ ꯑꯣꯏꯈꯤꯕ ꯇꯥꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯤꯡꯅꯨꯡꯗꯒꯤ ꯑꯉꯥꯎꯕ ꯑꯆꯧꯕ ꯁꯟ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯧꯕꯨꯛꯇ ꯍꯧꯔꯤꯕ ꯐꯧꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯅꯩꯈꯥꯏꯗꯨꯅ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯁꯨꯝ ꯅꯩꯈꯥꯏꯔꯛꯄ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯆꯥꯎꯔꯦꯜꯅꯤ꯫ ꯆꯥꯎꯔꯦꯜꯅ ꯃꯍꯥꯛꯀꯤ ꯂꯧꯐꯝ ꯑꯗꯨꯗ ꯑꯆꯧꯕ ꯑꯃꯨꯕ ꯁꯟ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯅꯩꯈꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯔꯝꯃꯤ꯫ ꯁꯟ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ, ꯍꯦ, ꯅꯪ ꯂꯩꯗ ꯂꯩꯔꯝꯃꯨ, ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ꯫ ꯆꯥꯎꯔꯦꯜ ꯑꯩꯒꯤ ꯏꯇꯤꯛ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯦ꯫ ꯑꯗꯨꯛ ꯋꯥꯅ ꯎꯖꯕ ꯑꯩꯒꯤ ꯂꯧꯐꯝ ꯑꯁꯤꯕꯨ ꯅꯪꯅ ꯁꯔꯥꯛ ꯁꯥꯕ ꯃꯈꯩ ꯅꯩꯈꯥꯏꯕꯁꯨ ꯁꯥꯏ꯫ ꯅꯪ ꯍꯥꯠꯂꯒ ꯂꯣꯏꯔꯦ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡꯒꯣꯜ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯁꯟ ꯑꯗꯨ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯁꯟ ꯑꯗꯨꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯃꯈꯨꯠꯇ ꯊꯥꯡꯒꯣꯜ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯜꯂꯣꯝꯗ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯁꯥꯎꯔꯕ ꯆꯥꯎꯔꯦꯜ ꯑꯗꯨ ꯁꯟ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯥꯟꯅꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯇꯥꯟꯅꯔꯝꯃꯤ꯫ ꯁꯟ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯆꯦꯜꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛꯀꯤ ꯃꯀꯣꯜꯗ ꯌꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯁꯥꯗꯣ ꯄꯨꯗ꯭ꯔꯨꯞ ꯇꯥꯗꯨꯅ ꯀꯨꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯑꯉꯥꯎꯕ ꯁꯟ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯂꯧꯐꯝꯕꯨ ꯁꯂꯥꯛ ꯁꯥꯕ ꯃꯈꯩ ꯅꯩꯈꯥꯏꯕꯗꯤ? ꯑꯁꯨꯛ ꯋꯥꯅ ꯑꯩꯅ ꯍꯣꯠꯅꯖꯔꯒ ꯅꯪꯅ ꯍꯦꯛꯇ ꯅꯩꯈꯥꯏꯕ ꯌꯥꯕ꯭ꯔꯥ? ꯂꯥꯏꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯐꯧ ꯑꯗꯨꯕꯨ ꯂꯣꯛꯂꯒ ꯁꯦꯜ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯔꯒ ꯄꯨꯝꯅꯃꯛ ꯅꯪꯅ ꯑꯔꯦꯝꯕꯗ ꯇꯥꯍꯜꯂꯦ꯫ ꯅꯪꯇꯗꯤ ꯑꯩꯅ ꯍꯥꯠꯂꯒꯅꯤ." ꯋꯥꯐꯝ ꯑꯁꯤꯗ ꯁꯟ ꯑꯗꯨ ꯃꯊ꯭ꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯅꯨꯡ ꯑꯗꯨꯕꯨ ꯃꯀꯣꯛꯅ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯅꯨꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯏꯟꯊꯣꯛꯂꯕꯗ ꯃꯐꯝ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯏꯔꯪ ꯂꯪꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯗꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯁꯟ ꯑꯗꯨꯅ ꯃꯀꯣꯛꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯝꯂꯝꯂꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯟ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯔꯦꯜꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯍꯥꯛꯅ ꯑꯩꯒꯤ ꯂꯧ ꯄꯨꯝꯅꯃꯛ ꯅꯩꯈꯥꯏꯔꯝꯕ ꯑꯗꯨꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯁꯤꯕ ꯀꯤꯗꯨꯅ ꯑꯩꯒꯤ ꯂꯥꯏꯔꯕꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯅꯅꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯔꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯁꯟ ꯑꯁꯦ ꯑꯆꯝꯕ ꯁꯟ ꯑꯃꯗꯤ ꯑꯣꯏꯔꯝꯂꯔꯣꯏ꯫ ꯑꯩꯒꯤꯗꯃꯛ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯊꯥꯕꯤꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯄꯤꯔꯝꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯐꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯩꯅ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯅꯨꯡꯄꯥꯛ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯈꯥꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯂꯒ ꯃꯗꯨꯒꯤ ꯁꯟ ꯑꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯈꯣꯝꯖꯤꯟꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯕꯅꯤ꯫ ꯊꯝꯕꯥꯜꯗꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯛ ꯌꯥꯝꯕ ꯁꯅꯥ ꯂꯨꯄꯥꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯄꯣꯛꯉꯩꯗꯒꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯝꯕꯥꯜꯅ ꯋꯥ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯅꯅꯕ ꯐꯖꯕ ꯌꯨꯝ ꯑꯃ ꯁꯥꯔꯝꯃꯤ꯫ ꯐꯖꯕ ꯁꯪꯒꯣꯜ ꯀꯌꯥꯁꯨ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯐꯖꯕ ꯀꯌꯥ ꯑꯃ ꯁꯥꯒꯠꯂꯛꯂꯕꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯝꯗ ꯋꯥ ꯀꯌా ꯑꯃ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯃꯥꯒꯤ ꯆꯥꯎꯔꯦꯜ ꯍꯥꯏꯕ ꯌꯥꯝꯅ ꯂꯥꯏꯔꯈ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅꯅꯣ ꯐꯖꯔꯕ ꯌꯨꯝꯒ ꯁꯥꯗꯅ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯃ ꯁꯥꯔꯤꯁꯤꯕꯣ? ꯀꯔꯝꯅ ꯑꯁꯤꯕꯨ ꯃꯁꯤꯒꯤ ꯐꯤꯕꯝꯗ ꯌꯧꯔꯛꯂꯤꯕꯖꯥꯠꯅꯣ?" ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯣ, ꯑꯩꯅ ꯇꯥꯕꯗꯗꯤꯅꯦ ꯁꯅꯥ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯃ ꯈꯨꯜꯂꯦꯅ ꯇꯥꯏ꯫ ꯁꯣꯏꯗꯅꯁꯨ ꯆꯨꯝꯂꯝꯒꯅꯤ꯫ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ꯫ ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯗꯨꯁꯨ ꯃꯅꯥꯗꯒꯤ ꯃꯉꯛꯁꯝꯗꯒꯤ ꯂꯤꯛꯀꯤ ꯂꯤꯛ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ, ꯁꯅꯥ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯍꯣꯏ, ꯌꯦꯡꯂꯁꯤ ꯃꯈꯥ ꯇꯥꯕꯅ ꯀꯔꯤ ꯑꯃꯨꯛ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯣ." ꯂꯥꯏꯔꯔꯝꯕꯤ ꯊꯝꯕꯥꯜꯗꯣ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯔꯛꯄ, ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯄ ꯑꯃꯗꯤ ꯃꯁꯥꯗ ꯂꯩꯇꯦꯡꯂꯛꯄ ꯑꯁꯤꯗ ꯃꯁꯥꯗ ꯆꯥꯎꯊꯣꯛꯆꯕ ꯅꯥꯄꯜ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯊꯝꯕꯥꯜꯅ ꯀꯩꯊꯦꯜꯗ ꯆꯠꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯆꯠꯄ ꯃꯇꯝꯗ ꯃꯁꯥ ꯄꯨꯝꯕ ꯁꯅꯥꯅ ꯌꯣꯝꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯂꯩꯇꯦꯡꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯎꯠꯀꯦ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅꯁꯨ ꯆꯠꯂꯤꯕꯅꯤ꯫ ꯀꯩꯊꯦꯜ ꯌꯧꯔꯕ ꯃꯇꯝꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯦ, ꯁꯣꯏꯖꯤꯟꯁꯤꯕꯨ ꯃꯃꯜ ꯀꯌꯥꯅꯣ ꯈꯖꯤꯛꯇ ꯂꯩꯖꯈꯤꯒꯦ?" ꯅꯨꯄꯤ ꯑꯗꯨꯅ ꯈꯜꯂꯤ, "ꯃꯁꯤꯒꯤ ꯊꯝꯕꯥꯜꯁꯦ ꯈꯪꯒꯅꯤꯗꯅ ꯇꯥꯠ ꯇꯧꯁꯤꯟꯅꯗꯨꯅ ꯀꯔꯤꯅꯣꯃ ꯍꯦꯛꯇ ꯂꯧꯍꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯂꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ, "ꯊꯝꯕꯥꯜ, ꯁꯣꯏꯖꯤꯟꯒꯤ ꯃꯃꯜꯒ ꯂꯥꯏꯔꯤ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦꯗꯣ꯫ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥ ꯁꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯂꯤꯛꯇꯣ ꯑꯃꯈꯛꯇꯪ ꯑꯩ ꯋꯥꯏꯖꯍꯧꯒꯦ, ꯊꯨꯅ ꯑꯃꯨꯛ ꯊꯤꯜꯂꯛꯀꯦ꯫ ꯅꯪꯅ ꯆꯥꯅꯤꯡꯂꯤꯕ ꯁꯣꯏꯖꯤꯟ ꯑꯁꯦ ꯑꯩ ꯃꯃꯜ ꯂꯧꯗꯅ ꯅꯪꯉꯣꯟꯗ ꯄꯤꯒꯦ." ꯊꯝꯕꯥꯜꯅ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ, "ꯑꯗꯨ ꯑꯣꯏꯔꯦ, ꯂꯤꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯄꯤꯔꯝꯃꯤ꯫ "ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯌꯥꯔꯅꯤ, ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯖꯔꯣ꯫ ꯀꯗꯥꯏ ꯁꯣꯏꯖꯤꯟꯗꯤ?" ꯅꯨꯄꯤ ꯑꯗꯨꯅ ꯁꯣꯏꯖꯤꯟ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯕꯨ ꯂꯧꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ
ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯛꯄ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯏꯃꯨꯡꯗ ꯀꯜꯂꯛꯄ ꯌꯦꯡꯊꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯏꯇꯥꯎ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝꯗꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯅ ꯑꯍꯤꯡ ꯑꯃ ꯃꯈꯣꯏꯗ ꯆꯠꯇꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯍꯨꯔꯥꯟꯕ꯭ꯔꯥ ꯁꯒꯨꯟ ꯇꯧꯕ꯭ꯔꯥ ꯑꯃ ꯇꯧꯔꯒ ꯂꯧꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯀꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯗꯦ꯫ ꯑꯗꯨꯗ ꯏꯇꯥꯎ, ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯐꯛꯂꯥꯡ ꯋꯥꯡꯅ ꯋꯥꯡꯅ ꯈꯥꯒꯠꯇꯨꯅ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯃꯅꯨꯡꯗ ꯆꯪꯂꯨꯗꯣꯏꯅꯣ? ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯁꯤꯕ ꯀꯤꯔꯣꯏꯗꯕꯅꯤ, ꯉꯝꯗꯅꯕ ꯍꯦꯛꯇ ꯆꯣꯡꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯄꯣꯠꯁꯛ ꯑꯗꯨꯗ ꯍꯨꯔꯥꯜꯂꯒ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯁꯤ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯆꯪꯐꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯟꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯛꯂꯥꯡꯅ ꯋꯥꯡꯅ ꯂꯣꯏꯅ ꯈꯥꯒꯠꯇꯨꯅ ꯂꯩꯈꯤꯕꯅ ꯆꯪꯐꯝ ꯑꯗꯨ ꯂꯩꯔꯝꯗꯦ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯐꯛꯂꯥꯡ ꯑꯁꯦ ꯍꯦꯛꯇ ꯆꯣꯡꯂꯁꯤ, ꯑꯩꯈꯣꯏ ꯀꯤꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯊꯥꯡꯁꯨ ꯌꯥꯎꯔꯤ, ꯊꯥꯡꯁꯤꯅ ꯍꯦꯛꯇ ꯊꯤꯜꯂꯕꯁꯨ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯗꯤ ꯂꯧꯗꯕ ꯌꯥꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯐꯛꯂꯥꯡ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯔꯦꯟꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟ ꯑꯗꯨꯗ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯥꯔꯝꯂꯦꯗꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗꯤ꯫ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯒꯨꯟ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯅ? ꯁꯒꯨꯟ ꯇꯧꯕ ꯌꯥꯕ ꯃꯐꯝꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯨꯔꯥꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯃꯨꯡꯗꯒꯤ ꯆꯥꯎꯔꯦꯜꯗꯨ ꯃꯄꯥꯟꯗ ꯃꯤ ꯆꯪꯕꯒꯤ ꯃꯈꯣꯜ తాꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯇꯞꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯝꯗꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯑꯅꯤꯗꯨꯅ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯎꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯍꯩ ꯍꯨꯔꯥꯟꯕ ꯁꯥ, ꯅꯈꯣꯏ ꯑꯃꯠꯇ ꯆꯦꯟꯕ ꯌꯥꯔꯣꯏ꯫ ꯍꯦꯛ ꯆꯦꯟꯕꯗ ꯅꯈꯣꯏꯒꯤ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯂꯧꯒꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕ ꯑꯁꯦ ꯑꯩꯒꯤ ꯏꯄꯣꯠ ꯏꯔꯜ ꯍꯨꯔꯥꯜꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯅꯠꯆꯗꯦ, ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯕꯨ ꯎꯅꯒꯗꯕꯒꯤ ꯂꯥꯛꯄꯗꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯌꯨ꯫ ꯌꯥꯝꯅ ꯂꯥꯏꯔꯅ ꯂꯩꯔꯝꯕ ꯅꯍꯥꯛꯅ ꯈꯪꯍꯧꯗꯅ ꯃꯇꯝ ꯑꯃꯗ ꯑꯁꯨꯛ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ? ꯋꯥꯐꯝ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ꯫ ꯆꯥꯎꯔꯦꯜꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯇꯧꯗꯨꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯜꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯒꯦ, ꯑꯩ ꯑꯁꯦ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯑꯁꯤꯗ ꯌꯧꯔꯛꯈꯤꯒꯦ ꯍꯥꯏꯕꯗꯣ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯍꯧꯕ ꯃꯄꯨꯡ ꯐꯥꯔꯕ ꯂꯧꯁꯤꯡꯗꯣ ꯁꯟꯅ ꯁꯂꯥꯛ ꯁꯥꯕ ꯃꯈꯩ ꯅꯩꯈꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯧ ꯅꯩꯈꯥꯏꯕ ꯁꯟ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤ꯫ ꯃꯗꯨꯗ ꯁꯟ ꯑꯗꯣ ꯃꯊꯨꯟ ꯊꯥꯡꯒꯠꯇꯨꯅ ꯆꯤꯡꯂꯨꯝꯗ ꯀꯟꯅ ꯆꯦꯟꯈꯤ꯫ ꯑꯩꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯁꯟ ꯑꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯕ ꯑꯆꯧꯕ ꯅꯨꯡ ꯑꯗꯨꯕꯨ ꯐꯨꯛꯇꯣꯛꯈꯤ꯫ ꯅꯨꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯂꯩꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯈꯔꯗꯤ ꯑꯩꯅ ꯄꯨꯔꯛꯈꯤ꯫ ꯃꯁꯤ ꯅꯠꯇꯕ ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤ꯫ ꯃꯗꯨꯒꯤ ꯁꯟꯗꯣ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯑꯉꯥꯎꯕ ꯁꯟꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕ ꯁꯟ ꯑꯗꯨꯅꯤ꯫ ꯁꯟ ꯑꯗꯨꯗꯤ ꯑꯉꯥꯎꯕ ꯁꯟ ꯑꯣꯏꯔꯝꯗ꯭ꯔꯦ, ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯁꯟ ꯑꯣꯏꯔꯝꯂꯦ꯫ ꯅꯈꯣꯏꯅ ꯑꯩꯒꯨꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯅꯤꯡꯂꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯁꯨ ꯆꯠꯂꯨ꯫ ꯃꯐꯝ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ, ꯃꯗꯨꯕꯨ ꯂꯧꯔꯨꯆꯣ꯫ ꯆꯥꯎꯔꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯈꯪꯒꯅꯤꯗꯅ ꯁꯅꯥ ꯂꯨꯄꯥ ꯐꯪꯕꯒꯤ ꯃꯍꯨꯠꯇ ꯑꯉꯥꯎꯕ ꯁꯟ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯈꯣꯏ ꯑꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯎꯔꯦꯜꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯆꯤꯡꯒꯤ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯃ ꯂꯩꯔꯝꯂꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ꯫ ꯅꯨꯡ ꯍꯥꯏꯕꯗꯣ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ
ꯁꯅꯥ ꯂꯨꯄꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯩꯕꯗꯤ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯁꯅꯥ ꯂꯨꯄꯥ ꯍꯥꯏꯕꯗꯨꯕꯨ ꯂꯩꯕ ꯎꯗꯦꯗ, ꯂꯩꯅꯨꯡꯗꯒ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯖꯥꯠꯂꯥ? ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯡ ꯑꯁꯤꯒꯤ ꯃꯈꯣꯡꯋꯥꯏꯗ ꯍꯦꯛꯇꯅꯦ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯌꯦꯡꯂꯁꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯁꯟꯅ ꯁꯣꯔ ꯀꯟꯅ ꯍꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯟꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ꯭ꯔꯅꯦ ꯑꯁꯤꯕꯣ? ꯀꯗꯥꯏꯗꯕꯨ ꯂꯩꯔꯤꯕꯅꯣ? ꯑꯆꯧꯕ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯑꯆꯧꯕ, ꯑꯉꯥꯎꯕ, ꯑꯃꯨꯕ ꯁꯟ ꯑꯗꯨꯅ ꯊꯣꯛꯂꯛꯄ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯉꯥꯎꯕ ꯁꯟ ꯑꯗꯨꯅ ꯃꯆꯤ ꯑꯅꯤ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯅꯤꯁꯤ ꯑꯗꯨꯉꯩ ꯁꯟ ꯑꯁꯤꯒꯤ ꯃꯃꯥ ꯁꯟꯕꯤ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅꯤ꯫ ꯁꯟ ꯑꯃꯨꯕꯤ ꯑꯁꯤꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯎꯕꯗ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯆꯦꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯡ ꯑꯆꯧꯕ ꯑꯗꯨꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯀꯜꯂꯛꯂꯨꯕ, ꯃꯤꯍꯧꯔꯨꯕ, ꯐꯠꯇꯕ ꯄꯨꯛꯆꯦꯟ ꯆꯦꯟꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯑꯔꯦꯝꯕꯗ ꯊꯋꯥꯏ ꯊꯥꯗꯨꯅ ꯃꯥꯡꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯝꯕꯥꯜꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯦ ꯑꯩꯒꯤ ꯅꯥꯄꯜ ꯎꯠꯇꯨꯅ ꯇꯧꯕ ꯅꯠꯇꯦ, ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯛꯆꯦꯜꯕꯨ ꯈꯪꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯂꯦ꯫ ꯑꯁꯤꯃꯛ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯕꯨꯛꯆꯦꯜ ꯆꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯊꯕꯛ ꯁꯨꯍꯟꯗꯨꯅ, ꯃꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯜ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯑꯗꯣ ꯀꯣꯛꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯕꯨ ꯑꯩꯈꯣꯏꯅ ꯄꯥꯡꯂꯁꯤ"꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯝꯕꯥꯜꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯕꯨ ꯊꯕꯛ ꯀꯌꯥ ꯁꯨꯍꯟꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯁꯦꯜ ꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯝꯃꯤ꯫ ꯑꯉꯥꯎꯕ ꯁꯟ ꯑꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯕ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯝꯕꯥꯜꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯔꯝꯃꯤ꯫